Akiswani Imphal Nolini Devi na pau pajari ahanbada maruiba pau Manipur ngarang COVID-19 ki damak punna sample 1,563 test tawbada miyoi 18 positive oiba thengnaki Tripura ngarang miyoi ama COVID-19 na leikidre Assam ngarang khaktada miyoi 3 discharge tawki Tripura dana miyoi 16 positive oiba thengnaki amachung Hakchel amasung yaifa yumbal mantri Dr. Harshvardhana sabhapati oiduna ngarang New Delhi da mantri kangpu ki tara taruk suba awang bathaki mifam mama pangthokre Manipur ngarang COVID-19 ki damak punna sample 1,563 test tawbada miyoi 18 positive oiba thengnaki Aikogi Paumina Rims ki Medical Superintendent Professor C.S. Arun Kumar ki pau paladuna hai ngarang khakta Rims ta khwaidagi masing yamna punna sample 9,9 test tawki laibak phabadagi sample pumnamak negative oiki amaromda hospital asida hanadagi laying duna lakpa miyoi ani ki sample amuk hana test tawbada negative oibadagi ngasi hospital dagi discharge tawrakani Zenim sangarang punna sample 9 test tawbada 18 positive oiba thengnaki Hawjik Rajya asida COVID-19 ki positive oiba mi ki masing 3 sure masigi manungda active case na jani ni fuhumdoini Hawjik Rajya asida naba phabagi sang asi sada 16.8 ni Manipura lockdown amasung curfew gi sana kanglon sing thugaiba marks uptaba amasung social distancing gi sana kanglon ngak taba miyoi sing police na phabagi thabak makhathana sathari ngarang miyoi samri humpu amasung gari samri marphutara nipan phagatki amasung fine oina lupa lising humputara changma thianki Bisnupur jila ki Moirang Bidhan Sabha Kendra gi manung chanba Moirang Multipurpose School ngarang dagi community quarantine center oina thabak tawba hokre amaromda COVID-19 positive oiba thengnaba quarantine center singi akoiba mafam sing mari leinaba district magistrate singna containment zone ni haina lauthokre Tripura ngarang COVID-19 na miyoi ama leikidre Twitter da thagatpa warol amada Mukhyamantri Biplab Kumar Debana hai West Tripura dagi miyoi asi hana masagi anaba leiba miyoi ni leikidaba miyoi asi COVID-19 anaba ko loinana mamang thagi amada BP stroke su tawki hairi ngarang puna sample 1,500 test tawbada miyoi 16 positive oiba thengnaki Assam dang ngarang miyoi 3 COVID-19 naba phaduna discharge tawkre Rajya ki Haksel Mantri Himanta Biswa Sarma na hai hawjik phawbada punna miyoi 1,35 discharge tawkre hawjik Rajya sida active case 1,4 leidi amaromda Meghalaya da miyoi COVID-19 positive oiba thengnare masi tharaga Rajya tu da active case 19 sure Tabi Pawasi Akasbani Imphal dagini Hakshel amasung yaifa yumbal mantri Dr. Harshvardhana sabhapati oiduna ngarang New Delhi da mantri kangpu ki tara taruk suba awang bathaki mifam ama pangthokre mifam atuda COVID-19 ki oirakliba phibamgi matangda kupna khanaki mifam atuda laichat asina hawjik laibak asida oirakliba phibam amasung masina miyoi kaya yamna soghalabagi haibadugi matangda khanaki mifam atuda Civil Aviation Mantri Hardip Singh Puri Griha Rajya Mantri Nityanand Rai Shipping ki Rajya Mantri Mansukh Mandavia Hakshel amasung yaifa yumbal ki Rajya Mantri Ashwini Kumar Choube saruk yakhi Marak asida ngarang COVID-19 ki anoba case 1,838 thengnaki masi tharaga leibak asida hawjik leina asina naba migi masing 2,63,9 sure Hakshel amasung yaifa yumbal mantralay na thokpa cherol amana hai coronavirus laichat hek sandorakpadagi nongmada masing khwaidagi yamna thengnakiba asi ngarangi asini ngarang miyoi 363 leina asidagi leikhidabaga loinana leibak asida hawjik phawbada miyoi 8,363 leikidre mi sibagi sang asi sada 2.9 sino oiri naba phabagi sangna sada 9.3 oiri ngarang miyoi 1,335 naba phakibaga loinana hawjik phawbada leina asidagi miyoi 1,19,913 naba phakre Indian Council of Medical Research na hai hawkiba pung 13 asida puna sample 1,19,913 test tawki masi tharaga hawjik phawbada puna sample 1,19,913 test tawkre Indian Railways na haidi Rajya Sarkar singna haijarapagi matung ina pung 20 ki matungda akhanaba Shramik Rail Gadi pinaba thaurang tawri Rail Mantraloy na hai Rajya Sarkar singna akhanaba Shramik Rail Gadi ki darkar lebasing ado mangjawnana Mantraloy asida pau pirakadabani
Railway Board ki Chairman Binod Kumar Yadav na hai Rajya Sarkar singna haijarapagi matung ina pung 12 gi manungda darkar laiba railgadi pina ba honagani Mamang thagi amatagi hauzik phawbada railways na khanaba Shramik railgadi lising mari chahum nifu taret chenki amachung migrant worker lakhum phuro makoi gi maramdamda thingki COVID-19 na kahina sohalaba Rajya amasung Union Territory 15 da Kendra Sarkar na awangba thaki disciplinary team ama thakre team masina leibak asida COVID-19 laizat thengnanaba amasung laksinaba honabada Rajya Sarkar amasung Union Territory singki mateng pangkani Rajya sing amasung Union Territory sing adudi Maharashtra, Telangana, Tamil Nadu, Rajasthan, Assam, Haryana, Gujarat, Karnataka, Uttarakhand, Madhya Pradesh, Nongchu Bengal, Delhi, Bihar, Uttar Pradesh amasung Odisha ne. Miyoi ahumna saba team asida public health expert ani epidemiologist, clinician amasung joint secretary thaki nodal officer ama yaugani. Team masina Rajya gi Haksel Bibhag na paikhatliba sample test tawba yauna mi sibagi sang hingatpa amachung anaba singi phamung na singba yauna awatapa sing yengsingani Kendra Sarkar na dup sabada sijinaba wagi polam pusilapagi customs duty sada taradagi kunmanga da khudaktagi hengatkre Sel to Mansaloi in high kiramasigi matang da warip ama lawbaga loinana Atmanirbhar Bharat scheme gi makhada lebak asida phangba wagi polam sing sijinabagi pungning thawatna bani Karbar wala sing na wagi polam sing pusilakpada sada kunmanga gi custom duty lawragani Chali percent ba sahi lisingani kun mathoi gi oina Mahatma Gandhi National Rural Employment Guarantee Scheme gi makhada lupa koti lakh ama lising ama chamwa khaktuna thamle masi scheme masigi makhada khwaidagi yamna kaithokpa chenphamni lisingani kun mathoi gi oina lupa koti lising kuntha mathoi samri marputara humdoi thadokre Imphal da ngasi phongba pause singi maroiba pausin ki damak hauze Wahengbam Rajesh leire Rajesh Thagachari Nolini Imphal da ngasi phongba pause singi ahan ba lamai da phongna riba pau haiba tarabadi quarantine center da leiba inmate singna SOP gi chana kanglon tugarabadi jail da thajing gani haiba Mukhyamantri Nongthomam Birengi wafamna Shanghai Express da banner headline tawduna phongle Pawasi Naharugi Thodang Isel Express Ireivak Imphal Free Press Shanghai Express English amasung Sanalaiba ki ahanba headline oire Pawasi Ponapamda Machu Sangduna Phongli Pawasi People's Chronicles ki anisuba headline tawduna phongle Unako School ngasidagi phamung chohum leba COVID Care Center oina mathok tawba hauragani haibasna Manipur Mail gi ahanba headline oire Pawasi Ponapam gi anisuba headline oire Kangpu Pigi kunyaw na punna case kuntrana joy hengalatuna COVID-19 positive oba mi masing chahum mari shure haibisna ponafam amasung People's Chronicles ki ahan be headline ore Pawasi Shanghai Express English amasung sanale bakta positive case chahum mapan shure haina ani suba headline tori huyan lan pawgi ani suba headline dana Manipur gi case masing chahum hen kre haire Pawasi atay pawse sing da su phong botenare Authority na yengsin bidi haiduna quarantine center da lady basing lambi da thoroktuna irang haukre haib paw asina huyelan pawgi ahan be headline oidi Ningthau na masagi phirep June 12 phawgi manung da khangalu haiba lup taruki wafam sanalaiba ki anchor kalam da phongli pawasi huyelan paw amasung atay pawse khara da phong botenare Dr. Amma Manipur Police ki Sub Inspector Anina Purubagi thong maikai kya dagi yaning da pa phongtopagi pawna Manipur Mail gi ani suba headline tori Dr. Purva Police Bel da Thadokre Haiba Pau Huyelan Pau People's Chronicles sing with the Pongle Pawasi Imphal Free Press Kidi Ani Sube headline Tori National Highway 102A Senjin Bahokre Haiba Pau Shanghai Express Ki Edition Animaki Anchor Kalam da Pongle Mikok Tibagi Tabak Matang Sahida Oina Pangtok Labayai Aina Ponafongi Anchor Kalam da Pongle Nomagi Sarata Liba Kaitel Pambi Ima Ibel Sing Kamting na Ware CM na yengsin biu haiba Manipur Kaitel Pambi Apunba Luki President gi wapam Isel Express ki ani suba headline tori Pawasi atay pawsi sing su phongle Private bank sing na sendoi lobby danba Dr. R.K. Ranjan MP wapam Imphal Free Press the phongle Kuki NP Kangpokpina June tarani toidagi economic blockade tobani haina ki hanbagi wapam Shanghai Express Manipuri the phongle amasung Nupi ama thori ya laga siramle haiba paw pongna from the box item oina phongli Nolini Thagachari Rajesh Aroibada maroiba paw amukhana Manipur da ngarang COVID-19 gi damakpuna sample lising ama chama humputara taruk test tobada miyoi kuntaret positive oiba thengnachi
Tripura dengarang mioi ama COVID-19 na laikidre Assam dengarang khaktada mioi chahum ama discharge tawki Tripura dana mioi kuntaruk positive oiba thengnaki amachung hakchel amasung yaiphai Imphal mantri Dr. Harshvardhan sabapati oiduna ngarang New Delhi da mantri kangpugi 13 suba awang bathaki mifam ama pangthokre pauloi jare